Manipur Laingak na haijaраklabade Center na popi manganbada Indian Air Force sizinagane. Karigumba state government na haijaраklabade Center na Manipur gi popi thaba maphamsing manganbada Indian Air Force ki plane sing sizinagani haina Defense Minister Rajnath Singh na Manipur gi civil society gi apunba body Coordinating Committee on Manipur Integrity Kokomi gi delegation namada thajaba pirakle haina Guwahati gi pawa man haire Delhi Mitai Coordinating Committee DMCC ki delegation naman ng Defense Minister Rajnath ka mahaki mayumda hawkiba Sagwal sel numita una kiloy na kokomi na pesin kiba memorandum da pankiba kuki narco terrorist na national security da piri bakihan bagi matang da sandok na haiki hay na kokomi na pongdo ki ay foreign national sing da sensitive boy ba information pitok pa Imphal Airport ki laifam lamka hay na onthong na buho na bada Government of India ki sensitive boy ba database ta sangsin ba Maitay gi Aadhaar card amasung PMY card sing da kuki gi address hongdok pa yaw na aruba isu kaya da akiba pokhaliba do khangal aduna kokomi na defense minister da khudak ta khud thingjin bina bahaijakhe popi pambi sing mangan bada IAF ki plan sizin na bahaijakhe karigumba government na haijarak labade madu thabak to onthokani haina Defense Minister na thajaba pirakhe pawadu gi matungin na DMCC gi delegation aduna kukising na UN amasung Israel gi Prime Minister da tongan ba state tongan ba administration siyamba da mateng pang binaba memorandum pisin kiba masung European Union da Manipur gi isu puthokan ba na maram oiduna Bharat India bo ikai firup kuman kibadu gi matang ado sandok na pankhe Army gi OCOR Information Welfare Cell na Editors Guild of India da ibawarol Manipur da santi na blockade tawbabo lana sandok pa video thadok pa video khara da army officer sing na khulai paiba kuki singa marup mapang oiba amasung Indiana saba explosive Assam rifles natraga army na sizinaba sina maitai community na thajaba mangalakpage machak wehelle haina delegation aduna sandok na palladuna Assam rifles amasung army da sigumba thawong ase tahondana ba mathau taba yathang pina ba taksin khe khulai paiba kuki amasung nupi sing na security force ki mamangda hangad anda chatuna laibagi video na maram oiduna maitai singda akiba nungnang ba poghalle haiba wafam defense minister da khangan baga loina na maitai na yamna thajadaba Assam rifles asi atopa responsible security force amana sindong na basu taksan khe maitai gi ihau singda di lathi charge rubber bullet tear gas amasung live bullet phawba seasonara basu kuki singi ihau da de maitai da tawba thawdo wadu tawdaba maram na michang mikhai nai ba waina uhanduna mitai miyam gi marakta nungnang ba akiba poghalle Assam rifles amasung army na community sing da chap mana ba midyang yang hanaba defense minister da haijakhe kuki narco terrorism amasung logi wang mada sanglak liba sing da khudak ta midyang sang na ba suspension of operation sugi ground rule thugai ba singi mathakta laukhat pam thok pa thabak laukhat na ba amasung popi thari ba mafam khuding mag mangan khina ba kokomi na demand tawki haina pawasi na phongdok le